ꯃꯤ ꯑꯃꯒꯤ ꯃꯤꯠꯌꯦꯡ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯋꯥꯍꯩ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯏ꯫ ꯋꯥꯍꯩ ꯑꯃꯅ ꯐꯖꯈ꯭ꯔꯕ ꯕꯣꯟꯗꯤꯡ ꯑꯃꯕꯨ ꯊꯥꯗꯠꯄ ꯉꯝꯃꯤ꯫ ꯋꯥꯍꯩ ꯑꯃꯅ ꯇꯥꯏꯁꯤꯟꯅꯕ ꯌꯥꯗꯅ ꯂꯩꯔꯝꯕ ꯂꯪꯂꯥ ꯀꯌꯥ ꯑꯃꯕꯨꯁꯨ ꯇꯥꯏꯁꯤꯟꯕ ꯉꯝꯃꯤ꯫ ꯃꯤ ꯑꯃꯒꯤ ꯃꯤꯠꯌꯦꯡꯅ ꯅꯨꯡꯁꯤꯅ ꯌꯦꯡ ꯐꯖꯕ ꯋꯥꯍꯩꯅ ꯂꯩꯇꯦꯡꯂꯒꯗꯤ ꯃꯤ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯂꯣꯏꯅꯕ ꯌꯥꯏ꯫ ꯅꯨꯡꯁꯤꯅ ꯄꯤꯕꯅꯤ ꯍꯥꯏꯅ ꯆꯤꯟꯕꯥꯜ ꯑꯗꯨꯗꯒꯤ ꯍꯥꯏꯔꯛꯂꯒꯁꯨ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗꯤ ꯋꯥꯈꯜ ꯂꯩꯕꯤ ꯃꯦꯂꯩꯁꯅ ꯃꯥꯅ ꯊꯥꯅꯨꯡ ꯌꯧꯅ ꯎꯈꯤꯕꯅ ꯁꯦꯜ ꯑꯗꯨ ꯂꯧꯅꯤꯡꯗꯦ꯫ ꯈꯦꯂꯦꯝꯕꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯈꯦꯂꯦꯝꯕ ꯑꯗꯨꯗ ꯁꯥꯎꯔꯞ ꯇꯧꯅ ꯌꯦꯡꯉꯤ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯒꯨꯝ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤꯅ ꯌꯥꯅꯤꯡꯕꯒꯤ ꯃꯇꯧ ꯑꯃ ꯎꯠꯇꯕ ꯑꯗꯨꯗ ꯃꯁꯥꯗ ꯇꯧꯐꯝ ꯑꯃ ꯈꯪꯂꯝꯗꯦ꯫ ꯈꯦꯂꯦꯝꯕꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯄꯤꯔꯤꯕ ꯁꯦꯜꯗꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯂꯧꯗ꯭ꯔꯕꯗ ꯇꯞꯅ ꯑꯃꯨꯛ ꯂꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯏꯁꯣꯏ ꯁꯣꯏꯅꯕ ꯇꯥꯔꯦ ꯈꯟ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯕꯨꯡꯅꯁꯨ ꯅꯨꯡꯁꯤꯗꯨꯅ ꯄꯤꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯏꯆꯟꯅ ꯌꯥꯝ ꯂꯥꯟꯅ ꯈꯜꯂ ꯃꯥꯜꯂꯦ꯫ ꯏꯆꯟꯅ ꯌꯥꯅꯤꯡꯗ꯭ꯔꯕꯅꯤꯅ ꯑꯩ ꯂꯧꯁꯤꯜꯂꯒꯦꯀꯣ ꯑꯃꯨꯛ꯫ ꯃꯦꯂꯩꯁꯅ ꯇꯧꯔꯝꯕ ꯊꯕꯛ ꯑꯗꯨꯕꯨ ꯆꯞ ꯂꯦꯞ꯫ ꯃꯈꯥꯗ ꯐꯝꯊꯔꯒ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯃꯥꯏꯗꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯊꯝꯂꯒ ꯁꯥꯎꯔꯞ ꯇꯧꯅ "ꯏꯕꯨꯡꯍꯣꯏ ꯃꯌꯥꯝꯒꯤꯁꯦ ꯑꯩꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯊꯧꯑꯣꯏ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ? ꯑꯩꯁꯦ ꯀꯅꯥ ꯅꯠꯇꯤꯌꯦ, ꯂꯝꯂꯥꯟꯕꯤ ꯅꯠꯇꯤꯌꯦ ꯑꯩꯁꯦ, ꯂꯩꯀꯥꯏꯒꯤ ꯅꯆꯟꯅꯤ꯫ ꯑꯗꯨꯒ ꯉꯁꯥꯏꯗꯒꯤ ꯅꯈꯣꯏꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯕꯨ ꯀꯩꯅꯣ? ꯑꯩ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ? ꯃꯇꯨꯡ ꯑꯗꯨꯝꯅ ꯇꯧꯒꯅꯨ, ꯅꯆꯟ ꯑꯩ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ." ꯈꯣꯜ ꯈꯖꯤꯛ ꯋꯥꯡꯕ ꯑꯗꯨ ꯅꯨꯄꯥ ꯃꯈꯩꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯀꯩꯁꯨꯛ ꯂꯩꯇꯕ ꯋꯥꯐꯝ ꯑꯁꯤꯗ ꯆꯣꯞꯄ ꯅꯪꯂꯗ꯭ꯔꯥ ꯍꯥꯏꯅ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ꯫ ꯃꯈꯣꯏꯅ ꯂꯥꯟꯕ ꯑꯃꯁꯨ ꯑꯣꯏꯔꯨꯕꯒꯤ ꯍꯥꯏꯐꯝ ꯑꯃ ꯈꯪꯕ ꯑꯣꯏꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯌꯦꯡꯅꯔꯒ ꯂꯩ꯫ ꯅꯣꯡ ꯑꯗꯨꯅ ꯇꯥꯗꯕ ꯑꯣꯏꯔꯒꯗꯤ ꯆꯠꯈꯤꯕꯁꯨ ꯌꯥꯕꯅꯤ, ꯑꯗꯨꯁꯨ ꯅꯠꯇꯦꯗꯣ꯫ ꯈꯦꯂꯦꯝꯕ ꯃꯥꯗꯤ ꯇꯞꯅ ꯁꯦꯡꯇꯣꯔꯛꯏ꯫ "ꯃꯤꯂꯦ, ꯅꯪꯅ ꯌꯥꯝ ꯂꯥꯟꯅ ꯋꯥꯈꯜꯗꯣ ꯑꯥ ꯌꯧꯅ ꯈꯟꯈ꯭ꯔꯦ꯫ ꯑꯩꯅꯗꯤ ꯅꯪꯅ ꯉꯁꯥꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗꯒꯤ ꯍꯧꯖꯤꯛ ꯑꯊꯦꯡꯕ ꯐꯥꯎꯕ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯤꯕꯗꯨꯗ ꯍꯥꯏꯕꯅꯤ꯫ ꯏꯆꯟꯅ ꯌꯥꯅꯤꯡꯗ꯭ꯔꯒꯗꯤ ꯑꯩꯁꯨ ꯂꯧꯁꯤꯜꯂꯤꯗꯅ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯕꯨ ꯅꯪꯉꯣꯟꯗ ꯀꯔꯤ ꯑꯀꯥꯏꯕ ꯍꯥꯏꯈ꯭ꯔꯒꯦꯅ? ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ?" ꯉꯁꯥꯏꯗꯒꯤ ꯉꯥꯡꯅ ꯁꯛꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯆꯥꯎꯕ ꯃꯥꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯅꯤꯁꯥꯗꯨꯒꯤ ꯃꯌꯥꯏꯅ ꯑꯗꯨꯅ ꯇꯥꯕꯁꯨ ꯑꯣꯏꯔꯝꯗꯦ꯫ ꯌꯨꯝ ꯑꯁꯤꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯂꯩ, ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯕꯁꯨ ꯂꯩꯇꯦ꯫ ꯃꯦꯂꯩꯁꯅ ꯁꯥꯎꯅꯤꯡꯕꯗꯨꯅ ꯍꯦꯟꯗꯨꯅ ꯀꯞꯅꯤꯡꯕ ꯑꯃ ꯌꯥꯎꯔꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯧꯅꯥ ꯂꯩꯇꯕ ꯌꯥꯗꯦ꯫ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯍꯥꯏꯅ ꯃꯄꯤꯗꯨ ꯈꯥꯡꯖꯤꯟ ꯀꯞꯅꯤꯡꯕ ꯑꯗꯨꯕꯨ ꯂꯣꯠꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯂꯩꯔꯕ ꯇꯨꯡꯗ ꯌꯥꯝ ꯋꯥꯅ ꯑꯗꯨꯒ ꯊꯧꯅꯥ ꯂꯩꯅ ꯃꯈꯥ ꯇꯥꯏ꯫ "ꯌꯨꯝ ꯑꯃꯗ ꯑతిꯊꯤ ꯑꯃ ꯂꯥꯛꯂꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯇꯥꯕꯅꯤ꯫ ꯈꯦꯂꯦꯝꯕ, ꯃꯁꯤꯗ ꯁꯦꯜ ꯄꯤꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯑꯗꯨꯒ ꯑꯩ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯒ ꯀꯣꯟ ꯐꯦꯡꯕꯗꯨꯗ ꯉꯥꯏꯕꯤꯒꯦ ꯍꯥꯏꯕꯒꯤ ꯑꯥꯔꯊꯁꯦ ꯀꯩꯅꯣ? ꯅꯨꯄꯥ ꯃꯌꯥꯝꯅ ꯈꯣꯏ ꯍꯧꯅꯔꯒ, ꯑꯗꯨꯁꯨ ꯌꯨꯝꯗꯣꯡꯕꯣꯛ ꯑꯁꯤꯗ ꯃꯤꯅ ꯈꯪꯈꯤꯕ ꯇꯥꯔꯒ ꯑꯩꯕꯨ ꯕꯗꯅꯥꯝ ꯆꯥꯅꯕ ꯁꯤꯟꯕꯤꯒꯅꯨ꯫ ꯅꯈꯣꯏꯅ ꯑꯇꯣꯞꯄꯗ ꯄꯪꯌꯥꯗ ꯌꯥꯔꯒꯁꯨ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ." ꯋꯥ ꯑꯗꯨ ꯐꯥꯒꯤ ꯐꯥꯒꯤꯗꯒꯤ ꯑꯥ ꯌꯧꯔꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯃꯥꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯂꯛꯄ ꯃꯥꯕꯨ ꯅꯥꯀꯣꯏꯅꯅ ꯉꯥꯡꯂꯛꯄꯗꯨꯗ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯏꯆꯝ ꯆꯝꯖꯕꯤ ꯑꯁꯤꯕꯨ ꯌꯦꯛꯅꯕ ꯑꯃꯒꯨꯝ ꯌꯦꯛꯄ ꯍꯧꯈ꯭ꯔꯕꯅꯤ꯫ ꯆꯤꯟꯕꯥꯜ ꯊꯣꯡꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯦ꯫ ꯑꯃꯔꯣꯝꯗ ꯈꯦꯂꯦꯝꯕ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯃꯈꯜ ꯑꯁꯤꯅ ꯃꯥꯅ ꯍꯥꯏꯕꯗ ꯍꯣꯏ ꯍꯣꯏ ꯍꯥꯏꯕ, ꯁꯦꯜ ꯄꯤꯕꯗ ꯍꯦꯛꯇ ꯂꯧꯁꯤꯟꯕ, ꯌꯥꯝꯅ ꯀꯦꯁꯤꯟꯅꯕ, ꯍꯦꯡꯉꯣ ꯍꯦꯡꯉꯥ ꯌꯥꯝꯅ ꯇꯧꯕ, ꯅꯨꯄꯥꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯒꯗꯤ ꯍꯤꯡꯕ ꯉꯝꯗꯦ ꯀꯥꯏꯅ ꯈꯟꯕ ꯅꯨꯄꯤꯒꯤ ꯇꯥꯏꯞ ꯑꯗꯨꯅꯤ꯫ ꯅꯨꯄꯥꯗ ꯗꯤꯄꯦꯟ ꯇꯧꯔꯒ ꯅꯨꯡꯉꯥꯏꯕ ꯅꯨꯄꯤ ꯃꯈꯜ ꯑꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯣꯄꯣꯖꯤꯠꯅꯤ ꯃꯦꯂꯩꯁꯅ ꯃꯥꯅ ꯑꯣꯏꯔꯤꯕ ꯑꯁꯤꯅ꯫ ꯇꯟꯖꯥ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯇꯥꯔꯤꯕ꯭ꯔꯥ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯈꯪꯗꯕ ꯃꯟꯗꯣꯝꯆꯥ ꯍꯤꯌꯥꯏꯅꯨꯗꯨ ꯉꯥꯡꯅꯔꯤꯕ ꯑꯗꯨꯕꯨ ꯇꯥꯔꯕ꯭ꯔꯥ ꯈꯪꯗꯦ꯫ "ꯀꯩꯅꯣ ꯂꯦꯞ ꯂꯦꯞꯇꯅ ꯂꯩꯅꯔꯗꯤ? ꯀꯔꯤ ꯍꯥꯏꯅꯕꯒꯤꯅꯣ? ꯊꯦꯡꯉꯦꯅꯦ, ꯅꯈꯣꯏꯁꯨ ꯍꯟꯅꯕ ꯇꯧ꯫ ꯕꯦꯝꯃ, ꯅꯪꯁꯨ ꯊꯕꯛ ꯏꯪꯈꯥꯡꯗꯨ ꯂꯣꯏꯁꯤꯜꯂꯨ꯫ ꯅꯠꯇꯦ, ꯅꯈꯣꯏꯒꯤꯁꯤꯕꯨ ꯈꯠꯅꯔꯤꯕ꯭ꯔꯣ? ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯕꯒꯨꯝ ꯇꯧꯈꯤꯕ꯭ꯔꯣ?" ꯑꯐꯕ ꯁꯥꯕ ꯆꯤꯟꯕꯥꯜ ꯊꯣꯡꯗ ꯍꯩꯈ꯭ꯔꯕ ꯈꯦꯂꯦꯝꯕꯅꯤ꯫ ꯑꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧ ꯃꯥꯒꯤ ꯂꯨꯖꯗ꯭ꯔꯕ ꯂꯤꯆꯠ ꯑꯗꯨꯕꯨ ꯂꯣꯠꯁꯤꯟ ꯑꯁꯨꯝꯅ ꯈꯨꯝꯃꯤ꯫ "ꯏꯅꯝꯆꯥ, ꯑꯩꯅ ꯑꯩꯈꯣꯏ ꯃꯦꯂꯩꯁꯅꯥꯗ ꯃꯥꯅ ꯍꯣꯠꯅꯕꯤꯕ ꯃꯌꯥꯝꯁꯤꯗ ꯋꯥꯔꯝꯃꯅꯤ ꯈꯟꯗꯅ ꯂꯨꯄꯥ 500 ꯈꯛ ꯄꯤꯕꯅꯤ꯫ ꯑꯗꯨ ꯃꯥꯅ ꯂꯧ ꯌꯥꯗꯦ, ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯊꯦꯝꯃꯤꯖꯥꯅꯤꯗ." ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯨꯛꯇꯪ ꯃꯦꯂꯩꯁꯅꯥ ꯃꯉꯣꯟꯗ ꯌꯦꯡꯉꯤ ꯍꯤꯌꯥꯏꯅꯨ꯫ ꯀꯔꯤꯒꯤ ꯇꯥꯗꯅꯤ? ꯊꯪꯅꯕ ꯀꯥ ꯑꯁꯤꯗ ꯀꯟꯅ ꯀꯟꯅ ꯉꯥꯡꯅꯕ ꯋꯥ ꯑꯗꯨꯕꯨ ꯑꯗꯨꯁꯨ ꯇꯥꯗꯕ ꯁꯥꯔꯤꯕꯅꯤ꯫ ꯃꯦꯂꯩꯁꯅꯥ ꯃꯟꯗꯣꯝꯆꯥꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯕꯨ
ꯊꯥꯖꯕ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯆꯩꯔꯛꯂꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯄꯥꯏꯕ ꯑꯃ ꯃꯁꯥꯗ ꯄꯣꯛꯂꯛꯏ꯫ ꯍꯤꯌꯥꯏꯅꯨꯗꯨ ꯇꯞꯅ ꯈꯦꯂꯦꯝꯕ ꯃꯥꯒꯤ ꯋꯥꯕꯨ ꯇꯥꯔꯒ ꯈꯨꯝꯃꯤ꯫ ꯃꯦꯂꯩ, ꯅꯕꯨꯡꯅ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯔꯗꯤ ꯅꯪꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯕ ꯌꯥꯗꯕ꯭ꯔꯣ? ꯀꯔꯤꯒꯤ ꯑꯃꯨꯛ ꯅꯤꯡꯉꯥꯏ ꯇꯧꯔꯤꯅꯣꯅꯦ? ꯀꯗꯥꯏ ꯕꯨꯡꯉꯣ, ꯏꯅꯨꯝꯆꯥ ꯄꯤꯔꯒꯦ, ꯁꯨꯝ ꯀꯣꯏꯖꯗꯗꯅ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯈꯦꯂꯦꯝꯕꯗꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯦꯜꯗꯨ ꯁꯠ ꯍꯤꯌꯥꯏꯅꯨꯗ ꯄꯤꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯨ ꯃꯥꯗꯤ ꯑꯁꯤꯒꯨꯝꯕ ꯑꯁꯤꯗ ꯈꯔ ꯄꯥꯝꯖꯕꯅꯤ꯫ ꯏꯖꯠ ꯍꯥꯏꯕꯗꯨ ꯃꯉꯣꯟꯗ ꯂꯩꯇꯦ꯫ ꯏꯉꯛ ꯉꯛꯄ ꯑꯃ ꯄꯣꯛꯏ ꯃꯟꯗꯣꯝꯆꯥ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯦꯂꯩꯁꯅꯥ ꯃꯍꯥꯛꯇꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯀꯟꯅ ꯆꯨꯔꯝꯕ ꯅꯣꯡ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯍꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯆꯠꯅꯕ ꯁꯦꯝ ꯁꯥꯏ꯫ ꯈꯦꯂꯦꯝꯕ ꯅꯣꯛꯁꯤꯟꯅꯔꯒ, ꯑꯗꯨꯗꯤ ꯏꯅꯨꯝꯆꯥ, ꯅꯆꯥ ꯑꯩꯈꯣꯏꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯏꯅꯨꯝꯆꯥ ꯍꯣꯏ ꯏꯆꯟ ꯍꯣꯏꯅ ꯋꯥꯕ ꯌꯥꯕ ꯋꯥꯕꯤꯔꯦ꯫ ꯅꯣꯡꯃ ꯅꯆꯥꯅ ꯃꯇꯥꯡ ꯆꯥꯕꯗ ꯏꯅꯨꯝꯆꯥ ꯍꯣꯏꯕꯨ ꯑꯃꯨꯛ ꯁꯦꯕꯥ ꯇꯧꯖꯔꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯅꯆꯥ ꯆꯠꯆꯔꯒꯦ꯫ ꯍꯣꯏ ꯆꯠꯂꯨ ꯃꯇꯝꯁꯨ ꯊꯦꯡꯉꯤ꯫ ꯅꯣꯡꯁꯨꯅꯦ ꯍꯥꯡꯂꯤꯉꯩꯁꯤꯗ ꯆꯠꯍꯧꯔꯣ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯀꯨꯞꯄꯗꯨꯅ ꯍꯌꯦꯡ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯅꯪ ꯀꯀꯥꯒ ꯁꯥꯟꯅꯔꯣꯀꯣ꯫ ꯃꯥꯁꯨ ꯉꯥꯎꯔꯒ ꯇꯨꯝꯗꯅ ꯂꯩꯔꯦ꯫ ꯍꯣꯏ ꯍꯥꯏꯕꯒꯣ ꯃꯀꯣꯛꯇꯣ ꯑꯃꯨꯛꯇꯪ ꯅꯣꯝ꯫ ꯈꯦꯂꯦꯝꯕꯗꯣ ꯃꯥꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯤ ꯂꯩꯕꯒꯤ ꯐꯅ ꯁꯥꯎꯅꯤꯡꯕ ꯑꯃ ꯂꯩꯔꯕꯁꯨ ꯂꯣꯠꯁꯤꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯈꯛꯇꯗ ꯃꯥꯒꯤ ꯑꯁꯥꯎꯕꯗꯨ ꯎꯠꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯤꯌꯥꯏꯅꯨ ꯁꯥꯎꯅ ꯃꯦꯂꯩꯁꯅꯥꯗ ꯌꯦꯡꯉꯤ꯫ ꯑꯗꯨꯒ, ꯅꯪꯁꯤ ꯌꯥꯝ ꯁꯤꯡꯕꯣꯏ ꯈꯟꯕꯅꯤꯅꯦ ꯑꯩꯅ꯫ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯅ ꯄꯪꯗꯅ ꯂꯩꯔꯝꯃꯤꯗꯅ ꯅꯪꯗꯤ꯫ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯂꯥꯛꯄꯗ ꯐꯥꯅꯕ ꯍꯣꯠꯅꯧꯅꯦ ꯅꯪꯕꯣ꯫ ꯅꯪꯁꯦ ꯂꯩꯁꯥꯕꯤꯅꯤꯅꯦ꯫ ꯅꯌꯨꯝ ꯄꯥꯟꯗꯅ ꯌꯨꯝ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯧꯔꯤꯒꯦ? ꯅꯪꯅ ꯉꯥꯡꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯑꯩ ꯂꯣꯏꯅ ꯇꯥꯏ꯫ ꯑꯗꯨꯕꯨ ꯃꯤꯃꯥꯡꯗꯨꯗ ꯐꯖꯗꯦ ꯍꯥꯏꯗꯅ ꯑꯩꯅ ꯈꯪꯗꯕ ꯁꯥꯔꯤꯕꯅꯤꯅꯦ ꯏꯕꯦꯝꯃ꯫ ꯊꯕꯛ ꯇꯧꯕ ꯍꯧꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯟꯗꯣꯝꯆꯥ ꯃꯥꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯆꯩꯔꯛꯄꯗꯨꯗ ꯃꯥꯁꯨ ꯃꯆꯤꯟ ꯈꯨꯝꯃꯤ ꯃꯣꯜꯂꯤ꯫ ꯀꯗꯥꯏꯗꯒꯤ ꯑꯐꯕ ꯃꯤꯅꯣ ꯏꯅꯨꯝꯆꯥ? ꯐꯠꯇꯕ ꯃꯤꯅ ꯑꯐꯕ ꯁꯥꯕꯒꯤ ꯋꯥꯅꯤ꯫ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯑꯩꯉꯣꯟꯗ ꯀꯔꯤ ꯃꯤꯠꯌꯦꯡ ꯌꯦꯡꯉꯤ ꯍꯥꯏꯕꯗꯤ ꯏꯅꯨꯝꯆꯥꯅ ꯎꯕ ꯅꯠꯇꯤꯌꯦ꯫ ꯃꯥꯅ ꯄꯤꯕ ꯑꯔꯦꯝꯕ ꯁꯦꯜꯗꯣ ꯑꯩ ꯀꯜꯂꯛꯇꯦ ꯏꯅꯨꯝꯆꯥ꯫ ꯇꯤꯡ ꯁꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯍꯤꯌꯥꯏꯅꯨꯗꯨ꯫ ꯑꯗꯨꯅ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯆꯥꯗꯨꯒꯤ ꯁꯦꯒꯥ ꯄꯥꯏꯔꯒ ꯄ꯭ꯔꯞ ꯁꯥꯎꯔꯥꯡꯅꯅ ꯆꯤꯡꯈꯠꯂꯤ꯫ ꯃꯃꯥꯏꯗꯨꯗ ꯈꯨꯕꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯏ꯫ ꯑꯗꯨꯒ, ꯍꯦ ꯅꯪꯒꯨꯝꯕꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯅꯆꯤꯟ ꯈꯨꯝꯕ ꯌꯥꯕ꯭ꯔꯥ? ꯍꯥ? ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯀꯔꯤ ꯑꯀꯥꯏꯕ ꯌꯥꯎꯏ? ꯌꯥꯎꯏ, ꯌꯥꯝ ꯌꯥꯎꯏ꯫ ꯏꯅꯨꯝꯆꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯁꯨ ꯑꯩ ꯂꯣꯏꯅ ꯎꯕ ꯉꯝꯃꯤ꯫ ꯑꯩꯁꯦ ꯑꯉꯥꯡ ꯅꯠꯇꯤꯌꯦ, ꯂꯩꯁꯥꯕꯤꯅꯤ꯫ ꯑꯩ ꯑꯃ ꯂꯩ ꯍꯥꯏꯕꯁꯨ ꯀꯔꯤꯝꯇ ꯈꯪꯕꯤꯗꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯨꯁꯤꯜꯂꯒ ꯁꯥꯟꯅ ꯌꯨꯅꯩꯍꯟꯕ꯫ ꯃꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇ ꯑꯩ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯥꯗ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ? ꯏꯅꯨꯝꯆꯥꯅ ꯃꯗꯨ ꯀꯔꯤꯒꯤ ꯈꯪꯗꯕꯅꯣ? ꯉꯁꯤꯗꯤ ꯄꯦꯟꯗꯕ ꯑꯗꯨꯅ ꯍꯦꯟꯗꯨꯅ ꯃꯆꯤꯟ ꯑꯗꯨꯁꯨ ꯈꯨꯝꯃꯤ ꯃꯦꯂꯩꯁꯅꯥꯗꯨ꯫ ꯃꯄꯤꯗꯨꯁꯨ ꯇꯥꯔꯦ꯫ ꯍꯤꯌꯥꯏꯅꯨꯗꯨ ꯁꯥꯎꯅ ꯂꯦꯞꯇꯨꯅ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯅ, ꯑꯣ, ꯅꯪꯗꯤ ꯑꯗꯨꯒꯤ ꯃꯥꯂꯣꯝ ꯊꯝꯗꯅ ꯂꯩꯔꯤꯕꯣꯏꯔꯦ? ꯍꯥ? ꯉꯁꯥꯏꯗꯒꯤ ꯑꯩꯉꯣꯟꯗ ꯃꯥꯂꯣꯝ ꯊꯝꯕꯤꯔꯤꯕꯣꯏꯔꯦ? ꯍꯣ, ꯑꯗꯨꯗꯤꯅꯦ ꯑꯩꯅ ꯁꯤꯟꯕ ꯅꯠꯇꯦ, ꯅꯈꯨꯔꯥꯁꯤꯅ ꯇꯧꯕ꯫ ꯍꯌꯦꯡ ꯅꯪ ꯈꯥꯇꯣꯟꯁꯤꯅꯅꯦ ꯌꯨ ꯉꯥꯎꯕ ꯐꯔꯒ ꯑꯩ ꯍꯥꯏꯕꯤꯒꯦ꯫ ꯏꯁ, ꯅꯪꯗꯤ ꯌꯥꯝ ꯋꯥꯔꯧꯔꯤꯕꯣꯏꯅꯦ ꯉꯁꯥꯏꯗꯒꯤ꯫ ꯍꯥ? ꯍꯣꯏ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯗꯤꯅꯦ ꯌꯨꯝ ꯑꯁꯤꯗ ꯑꯣꯏꯖꯕ ꯈꯔ ꯐꯪꯅꯕ, ꯁꯦꯜ ꯂꯥꯛꯅꯕ ꯍꯥꯏꯗꯅ ꯇꯧꯔꯤꯕ, ꯈꯪꯉꯕ꯭ꯔꯥ? ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯏꯅꯨꯝꯆꯥ, ꯅꯨꯃꯤꯗꯥꯡ ꯅꯠꯇ꯭ꯔꯕꯁꯨ ꯍꯌꯦꯡ ꯑꯌꯨꯛ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯅꯤ꯫ ꯈꯨꯔꯥꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯏꯅꯨꯝꯆꯥꯅ ꯌꯩꯊꯦꯛꯄꯗ ꯈꯥꯗꯣꯟꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣꯏꯌꯦ꯫ ꯉꯥꯡꯂꯒ ꯈꯨꯝꯂꯛꯄꯅꯤ꯫ ꯍꯤꯌꯥꯏꯅꯨ ꯃꯥꯗꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯈꯨꯝꯂꯛꯄ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯃꯥꯒꯤ ꯅꯨꯡꯁꯤꯠꯇꯨ ꯀꯪꯂꯛꯇꯨꯅ ꯑꯐ ꯐꯠꯇ ꯈꯟꯊꯥꯗ ꯆꯣꯡꯁꯤꯜꯂꯒ ꯃꯦꯂꯩꯁꯅꯥ ꯃꯥꯒꯤ ꯃꯁꯝꯗꯨ ꯐꯣꯏꯔꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤ ꯁꯞꯇ꯭ꯔ ꯑꯃꯗ, ꯈꯪꯕ꯭ꯔꯥ ꯅꯪ? ꯍꯥ? ꯅꯪ ꯈꯪꯕ꯭ꯔꯕ? ꯈꯨꯝꯃꯣ, ꯅꯆꯤꯟꯗꯣ ꯌꯥꯝ ꯈꯨꯝꯃꯣꯕ ꯑꯩꯉꯣꯟꯗ꯫ ꯏꯁ, ꯑꯩꯉꯣꯟꯗ ꯍꯧꯕꯒꯤꯅꯤ ꯑꯗꯣ꯫ ꯅꯪ ꯍꯦꯟꯃꯜꯂꯕꯅꯤꯀꯣ, ꯍꯦꯟꯃꯜꯂꯕꯅꯤ ꯍꯥꯏꯁꯤꯅꯤ꯫ ꯍꯧꯈꯣꯗꯅ ꯅꯪ ꯅꯆꯤꯟꯗꯣ ꯈꯨꯝꯈꯣꯕ꯫ ꯀꯩ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ? ꯃꯟꯗꯣꯝꯆꯥꯗꯨꯅ ꯐꯣꯏꯔꯤꯕ ꯃꯁꯝꯗꯨ ꯊꯥꯗꯣꯛꯅꯕ ꯍꯥꯏꯗꯅ ꯀꯟꯅ ꯃꯨꯛꯏ꯫ ꯃꯦꯂꯩꯁꯅꯥꯗꯨ ꯍꯥꯏꯔꯤ ꯆꯩꯅꯥ ꯑꯗꯨꯕꯨ ꯈꯥꯡꯂꯒ, ꯏꯅꯨꯝꯆꯥ, ꯊꯥꯗꯣ ꯍꯥꯏꯕꯅꯤ ꯏꯅꯨꯝꯆꯥ, ꯑꯩ ꯌꯥꯝ ꯅꯥꯔꯦ꯫ ꯑꯩ ꯁꯣꯏꯈ꯭ꯔꯦꯕ ꯏꯅꯨꯝꯆꯥ, ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯖꯔꯔꯣꯏ꯫ ꯁꯦ, ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯨ ꯏꯅꯨꯝꯆꯥ, ꯑꯩ ꯂꯥꯟꯖꯔꯦ꯫ ꯋꯥꯍꯩ ꯑꯗꯨꯇꯗ ꯐꯣꯏꯔꯝꯕ ꯃꯁꯝꯗꯨ ꯊꯥꯗꯣꯛꯏ꯫ ꯑꯗꯨꯒ, ꯈꯪꯕ꯭ꯔꯥ ꯅꯪ? ꯍꯥ? ꯑꯩꯅ ꯈꯔ ꯍꯥꯏꯕ ꯏꯜꯂꯨ ꯍꯥꯏꯕꯗꯤ ꯌꯥꯗꯦꯅꯦ꯫ ꯇꯧꯍꯧꯔꯣ ꯅꯪ ꯊꯕꯛꯀꯁꯦ꯫ ꯃꯇꯦꯡ ꯇꯧꯕꯤꯒꯦ ꯇꯧꯕꯅꯤ, ꯇꯧꯔꯣꯏ꯫ ꯑꯩꯗꯤꯅꯦ ꯐꯠꯇꯕꯤꯅꯤ꯫ ꯐꯠꯇꯕꯤ ꯑꯩꯗꯤ ꯐꯠꯇꯅ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯕꯅꯤ꯫ ꯇꯧꯍꯧꯔꯣꯀꯣ ꯅꯪ, ꯇꯧꯔꯣ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯀꯥ ꯑꯗꯨꯗꯒꯤ
ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯆꯠꯈꯤ꯫ ꯉꯥꯏꯍꯥꯛꯇꯨꯗ ꯇꯧꯈꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯦꯂꯩꯁꯥꯅ ꯀꯔꯤꯒꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯣꯏ? ꯃꯇꯝ ꯆꯨꯞꯄꯗ ꯃꯇꯣꯝꯇ ꯊꯦꯝꯖꯤꯟꯖꯗꯨꯅ ꯂꯥꯛꯄ ꯃꯥꯒꯤ ꯄꯨꯟꯁꯤꯗꯨ ꯉꯁꯤꯗꯤ ꯀꯞꯂꯦ ꯇꯁꯦꯡꯅ꯫ ꯀꯥ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯉꯥꯊꯔꯒ ꯄꯦꯟꯅ ꯍꯤꯛ ꯂꯥꯎꯕ ꯃꯈꯩ ꯍꯥꯏꯔꯤ ꯀꯞꯂꯒ ꯑꯁꯨꯝ ꯃꯄꯨꯛꯅꯤꯡ ꯑꯗꯨꯁꯨ ꯅꯨꯡꯁꯤꯅ꯫ ꯑꯁꯥ ꯂꯩꯇ꯭ꯔꯕ, ꯄꯨꯟꯁꯤꯕꯨ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯕ, ꯑꯉꯥꯎꯕ ꯋꯥꯈꯜ ꯆꯣꯏꯔꯕ ꯃꯤꯁꯛ ꯑꯃꯒ ꯃꯥꯟꯅꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯑꯩ ꯑꯃꯅ ꯍꯤꯡꯗꯨꯅ ꯂꯩ ꯍꯥꯏꯕꯒꯤ ꯑꯥꯔꯊ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯝꯁꯤꯜꯂꯛꯂꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ꯫ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯗꯨꯅ ꯍꯤꯡꯈꯤꯒꯅꯤ? ꯑꯩ ꯇꯁꯦꯡꯅ ꯋꯥꯔꯦ, ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯑꯋꯥꯕꯁꯦ ꯑꯩ ꯈꯥꯡꯕ ꯌꯥꯕꯗꯤ ꯈꯥꯡꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯉꯝꯗ꯭ꯔꯦ꯫ ꯃꯥ, ꯀꯩꯒꯤꯅꯣ ꯅꯈꯣꯏꯅ ꯅꯆꯥ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕ? ꯅꯈꯣꯏ ꯂꯩꯔꯝꯂꯒꯗꯤ ꯑꯩꯅ ꯉꯁꯤꯁꯤ ꯌꯧꯅ ꯋꯥꯔꯤꯕ ꯂꯝꯖꯥ ꯃꯆꯥ ꯑꯣꯏꯔꯒ ꯂꯩꯔꯤꯕꯁꯤ ꯑꯣꯏꯔꯝꯂꯣꯏꯀꯣ ꯏꯃꯥ? ꯕꯕꯥ, ꯅꯪꯁꯨ ꯌꯥꯝ ꯐꯠꯇꯦ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯂꯒ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯍꯦꯛꯇ ꯆꯠꯈꯤ꯫ ꯉꯁꯤꯗꯤ ꯑꯩꯅ ꯀꯣꯏꯕ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ꯫ ꯅꯆꯥ ꯑꯩꯁꯨ ꯅꯣꯏꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯁꯤꯔ ꯈꯪꯗꯦ꯫ ꯅꯈꯣꯏꯗꯤ ꯑꯩꯕꯨ ꯅꯤꯡꯁꯤꯡꯗꯕ꯭ꯔꯥ? ꯅꯣꯡꯃꯇ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯐꯥꯎꯕ ꯅꯈꯣꯏꯗꯤ ꯂꯥꯛꯇꯦ꯫ ꯑꯩꯅ ꯀꯣꯏꯕ ꯌꯥꯝ ꯋꯥꯔꯧꯏ ꯏꯃꯥ꯫ ꯋꯥꯍꯩ ꯀꯌꯥ ꯑꯃꯗꯣ ꯍꯥꯏꯖꯔꯒ ꯌꯥꯝꯅ ꯄꯦꯟꯅ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯤ꯫ ꯇꯧꯒꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯗꯨ ꯃꯁꯥ ꯑꯗꯨꯗ ꯆꯪꯗꯦ꯫ ꯋꯥꯈꯜ ꯃꯌꯥꯝ ꯑꯗꯨꯅ ꯀꯞꯂꯨꯕꯒꯤ ꯋꯥꯔꯗꯨꯅ ꯃꯁꯥꯗꯨ ꯐꯛꯂꯥꯡ ꯑꯗꯨꯗ ꯉꯥꯊ ꯃꯃꯤꯠ ꯑꯗꯨꯕꯨ ꯎꯏꯁꯤꯟꯖꯔꯒ ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯜꯂꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯋꯥꯕ ꯀꯌꯥ ꯑꯗꯨꯕꯨ ꯀꯣꯛꯅꯕ ꯐꯥꯊꯕ ꯑꯣꯏꯅ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯤꯊꯣꯛꯇꯦ꯫ ꯑꯁꯤꯅꯅꯤ ꯑꯩꯒꯤ ꯑꯣꯏꯕ ꯑꯋꯥ ꯑꯅꯥ ꯁꯤꯌꯔ ꯇꯧꯐꯝ ꯑꯃ ꯊꯝꯅꯅꯕ ꯑꯩꯒꯤ ꯃꯤ ꯑꯃ ꯃꯌꯥꯝꯅ ꯌꯦꯡꯅꯔꯤꯕ ꯑꯁꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯉꯔꯥꯡ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯃꯦꯂꯩꯁꯥꯅ ꯃꯥꯅ ꯂꯣꯏꯅ ꯉꯝꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯅ ꯄꯨꯡ 6 ꯇꯥꯔ ꯐꯥꯎꯕ ꯍꯧꯒꯠꯂꯝꯗꯦ꯫ ꯏꯃꯨꯡ ꯑꯁꯤꯅ ꯀꯔꯤ ꯉꯥꯡꯅꯩ ꯍꯥꯏꯕꯗꯨꯃ ꯆꯥꯎꯕ ꯃꯥꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯉꯔꯥꯡꯒꯤ ꯃꯑꯣꯡ ꯑꯗꯨꯅ ꯌꯦꯛꯈꯤꯕꯅ ꯍꯤꯌꯥꯏꯅꯨꯗꯨ ꯁꯨꯃꯥꯡ ꯋꯥꯏ ꯇꯥꯁꯤꯟ ꯏꯁꯧ ꯀꯟꯅ ꯇꯧꯔꯤ꯫ ꯍꯣꯃꯤꯅꯥꯏ ꯑꯃ ꯊꯝꯕ ꯅꯠꯇꯤꯌꯦ ꯌꯨꯝ ꯑꯁꯤꯗ꯫ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯌꯨꯝꯁꯤ ꯌꯣꯟꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯁꯤ ꯆꯥꯕ ꯉꯝꯂꯛꯀꯗꯧꯔꯤ ꯍꯥꯏꯋꯥꯅꯤ꯫ ꯍꯩ, ꯏꯀꯥꯏ ꯈꯪꯗꯕꯤ, ꯍꯧꯒꯠꯂꯨꯅꯤ ꯅꯪꯕꯣ꯫ ꯑꯗꯨꯛ ꯁꯥꯡꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯕꯨ ꯇꯥꯗꯦ ꯃꯦꯂꯩꯁꯥꯅꯗꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯕꯗꯨꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯏꯁꯧ ꯑꯗꯨꯗ ꯇꯞꯅ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯍꯩ ꯅꯨꯄꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯏꯁꯧ ꯀꯟꯅ ꯂꯥꯡꯉꯤꯗꯨꯕꯣ? ꯎꯅꯥ ꯋꯥꯅꯥ ꯈꯔ ꯁꯤꯠꯄꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯏꯁꯧ ꯂꯥꯡꯕ ꯍꯧꯅꯗꯦꯅꯦ꯫ ꯅꯆꯥ ꯅꯨꯄꯤꯁꯤ ꯋꯥꯔꯝꯃꯅꯤ ꯉꯔꯥꯡ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯕꯒꯤ꯫ ꯅꯪꯅ ꯉꯁꯤ ꯅꯣꯡꯃꯇ ꯇꯧꯕꯗꯨꯕꯨ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯇꯧꯔꯤꯅꯣ? ꯃꯄꯨꯔꯣꯏꯕꯅ ꯃꯥꯒꯤ ꯃꯤꯆꯪ ꯆꯪꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯆꯩꯔꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯉꯤ꯫ ꯑꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯨꯝꯖꯤꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯊꯥꯗꯔ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯑꯩꯅ ꯏꯁꯧ ꯇꯧꯔꯤꯁꯦ ꯃꯔꯝ ꯑꯃ ꯂꯩꯕꯒꯤ ꯇꯧꯔꯤꯕ꯫ ꯅꯪꯗꯤ ꯅꯌꯨꯗꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯊꯛꯑꯒ ꯉꯟꯅ ꯇꯨꯝꯈ꯭ꯔꯕꯅꯤꯅꯅꯦ ꯀꯔꯤꯝꯇ ꯈꯪꯉꯝꯃꯣꯏ꯫ ꯉꯔꯥꯡ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯔꯕꯅꯤ ꯈꯪꯉꯕ꯭ꯔꯥ? ꯁꯤ ꯍꯥꯏꯔꯒ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯃꯔꯤꯛ ꯆꯨꯝꯅ ꯑꯍꯦꯟꯕ ꯄꯥꯎ ꯑꯃ ꯑꯅꯤ ꯍꯥꯞꯂꯒ ꯃꯦꯂꯩꯁꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗꯅꯕ ꯍꯥꯏꯗꯅ ꯃꯄꯨꯔꯣꯏꯕꯗꯨꯗ ꯇꯝꯁꯤꯜꯂꯤ꯫ ꯄꯥꯎ ꯑꯗꯨꯗ ꯊꯥꯖꯔꯒ ꯆꯥꯎꯕꯗꯨꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯅ ꯏꯁꯤ ꯈꯪꯉꯣꯏꯗ꯭ꯔꯥ? ꯑꯩꯅꯗꯤ ꯃꯥꯕꯨ ꯏꯆꯥꯒꯨꯝꯅ ꯈꯜꯂꯒ ꯃꯥꯅ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕ ꯐꯩ꯫ ꯍꯧꯒꯠꯂꯛꯀꯤꯁ ꯉꯁꯤꯗꯤ ꯃꯥꯕꯨ ꯑꯩꯅ ꯋꯥꯔꯛꯀꯅꯤ꯫ ꯑꯩꯅꯗꯤ ꯇꯥꯆꯧ ꯏꯇꯩꯃꯗꯨꯅ ꯐꯃꯟꯕꯒꯤ ꯅꯨꯡꯉꯥꯏꯇꯦ ꯈꯜꯂꯒ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯅꯤ꯫ ꯃꯥꯅ ꯏꯊꯛ ꯀꯥꯕ ꯌꯥꯕ꯭ꯔꯥ? ꯑꯩꯅ ꯇꯧꯕ ꯊꯕꯛꯄꯨ ꯃꯥꯅ ꯏꯖꯠ ꯁꯣꯛꯅꯕ꯭ꯔꯥ? ꯅꯨꯡꯉꯥꯏꯅꯤ, ꯃꯥ ꯆꯞ ꯆꯥꯕꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯉꯥꯡꯅꯒꯦꯕ ꯉꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯎꯅ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯅꯕ ꯌꯦꯅꯈꯥꯔꯣꯝꯗ ꯆꯠꯈꯤ꯫ ꯃꯥꯒꯤ ꯋꯥ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕꯗꯨꯅ ꯊꯥꯖꯕꯒꯤ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕꯗꯨꯃꯗꯤ ꯊꯨꯡꯂꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯞꯅ ꯍꯥꯏꯔꯤ꯫
ꯍꯧꯈꯣꯗꯅ ꯑꯩꯉꯣꯟꯗ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯄ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯑꯩꯅ ꯉꯝꯕ ꯈꯛ ꯄꯥꯝꯃꯤ ꯑꯍꯦꯟꯕ ꯃꯤ ꯑꯃꯕꯨ ꯎꯁꯤꯠꯇꯕꯗꯤ ꯑꯩꯅ ꯌꯥꯅꯤꯡꯗꯦ ꯑꯁꯤ ꯍꯥꯏꯅ ꯅꯣꯛꯐꯦꯠ ꯇꯧꯏ ꯌꯦꯡꯕ ꯇꯥꯏ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯃꯦꯂꯩ ꯁꯅꯥ ꯑꯁꯤ ꯀꯔꯤ ꯊꯣꯛꯄ ꯍꯥꯏꯕꯗꯣ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ ꯋꯥꯈꯜ ꯑꯗꯨꯃꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯦ ꯑꯗꯨꯅ ꯅꯨꯔꯩꯗꯣ ꯉꯟꯅ ꯍꯧꯒꯠꯂꯒ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯕ꯭ꯔꯦꯛꯐꯥꯁꯠ ꯁꯦꯝꯗꯨꯅ ꯆꯥꯃꯤꯟꯅꯔꯤ ꯉꯔꯥꯡꯗꯒꯤ ꯑꯆꯤꯟꯕ ꯊꯕꯛ ꯑꯃ ꯑꯣꯏꯔꯕꯅꯤ ꯃꯗꯨꯗꯤ ꯄꯨꯋꯥꯡꯕ ꯃꯥꯒꯤ ꯀꯣꯜ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯗ ꯑꯗꯨꯕꯨ ꯇꯧꯔꯛꯇꯦ ꯅꯨꯄꯥ ꯃꯥꯁꯨ ꯅꯨꯔꯩ ꯍꯣꯏꯗꯤ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯌꯥꯎꯕ ꯁꯦꯠꯇꯣꯛ ꯆꯥꯊꯣꯔꯛꯄꯗ ꯁꯦꯠ ꯂꯥꯎꯕ ꯏꯪꯒꯤꯠ ꯏꯔꯥꯡ ꯈꯪꯕꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯂꯝꯗꯁꯨ ꯌꯧꯔꯕ ꯃꯤ ꯑꯃꯅꯤ ꯇꯁꯦꯡꯅ ꯍꯥꯏ ꯐꯦꯃꯤꯂꯤ ꯍꯣꯏꯒꯤ ꯃꯆꯥ ꯃꯁꯨꯅꯤ ꯕ꯭ꯔꯣꯖꯦꯟꯗꯨ ꯆꯥꯗꯨ ꯁꯤꯞ ꯑꯃ ꯆꯤꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯕꯦꯃꯥ ꯏꯕꯨꯡꯉꯣ ꯄꯨꯋꯥꯡꯕꯗꯨꯕꯨ ꯀꯣꯜꯒ ꯇꯧꯔꯛꯇꯕ꯭ꯔꯅꯦ ꯃꯥꯁꯨ ꯊꯕꯛ ꯆꯤꯟꯕ ꯑꯗꯨꯒ ꯉꯔꯥꯡ ꯅꯍꯥꯟꯗ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯥꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯀꯣꯛ ꯁꯥꯔꯝꯒꯅꯤꯅꯦ ꯅꯨꯔꯩꯗꯨꯁꯨ ꯂꯩꯔꯤꯕ ꯁꯦꯟꯋꯤꯆ ꯑꯗꯨ ꯕꯥꯏꯠ ꯑꯃ ꯆꯤꯛꯂꯒ ꯇꯞꯅ ꯊꯝꯃꯤ ꯑꯗꯨꯒꯨꯝ ꯁꯥꯏ ꯁꯥꯏꯅ ꯍꯦꯛꯇ ꯈꯨꯝꯂꯛꯏ ꯑꯗꯨꯅꯤ ꯄꯥꯕꯣ ꯈꯪꯗꯦ ꯀꯥꯎꯔꯒ ꯑꯃꯨꯛ ꯂꯩꯈ꯭ꯔꯖꯥꯠꯂꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯖꯅ ꯆꯥꯎꯅꯤ ꯏꯕꯦꯝꯃ ꯅꯪꯕꯣ ꯑꯃꯨꯛ ꯐꯨꯟꯕ ꯇꯥꯔꯦꯅꯦ ꯅꯨꯔꯩꯗꯨ ꯅꯣꯛꯏ ꯑꯗꯨꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯁꯥꯏ ꯕ꯭ꯔꯣꯖꯦꯟ ꯃꯥꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯂꯩ ꯅꯣꯛꯆꯩ ꯃꯥꯒꯤꯗꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯄꯨꯝꯅꯃꯛꯅꯤ ꯑꯗꯨ ꯄꯥꯕꯣ ꯃꯣꯏꯅ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯐꯥꯎꯔꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯒꯨꯝꯁꯦ ꯁꯨꯝ ꯌꯥꯝ ꯅꯣꯟꯖꯕꯗꯨꯁꯨ ꯇꯁꯦꯡꯅ ꯅꯆꯥ ꯑꯩꯗꯤ ꯍꯩꯅꯗꯦ ꯏꯁꯥꯒꯤ ꯏꯖꯨꯀꯦꯁꯟ ꯊꯥꯒꯁꯦ ꯌꯥꯝꯅ ꯋꯥꯡꯉꯤꯅꯤ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯅꯣꯟꯖꯩꯅ ꯍꯥꯏꯈꯤꯅꯤ ꯃꯗꯨꯗꯤ ꯅꯆꯥ ꯑꯩꯅ ꯄꯥꯝꯗꯦ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯏꯄꯥꯗꯤ ꯏꯆꯥꯅ ꯍꯥꯏꯕ ꯈꯛꯇꯅꯤ ꯑꯩꯅ ꯌꯥꯒꯗꯧꯔꯤꯕ ꯃꯣꯏ ꯁꯣꯏꯗꯅ ꯄꯥꯎ ꯐꯥꯎꯔꯛꯀꯅꯤꯗ ꯏꯄꯥꯅ ꯊꯥꯖꯩ ꯉꯁꯤ ꯉꯔꯥꯡ ꯄꯨꯜꯂꯛꯄ ꯏꯃꯨꯡ ꯅꯠꯇꯦꯀꯣ ꯑꯗꯨꯒ ꯑꯃꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯒ ꯌꯥꯝꯅ ꯅꯛꯅꯅ ꯂꯣꯏꯅꯕ ꯏꯄꯥꯅ ꯄꯥꯝꯃꯤ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯁꯨ ꯅꯈꯣꯏ ꯂꯣꯏꯅ ꯇꯤꯟꯅꯍꯧꯒꯗꯧꯕꯅꯤꯅꯦ ꯃꯄꯥꯕꯨꯡꯒꯤ ꯋꯥ ꯑꯗꯨꯕꯨ ꯃꯨꯟꯅ ꯇꯥꯏ ꯑꯗꯨꯒ ꯅꯨꯔꯩ ꯇꯞꯅ ꯐꯔꯦ ꯄꯥꯕꯣ ꯑꯗꯨꯗꯤ ꯍꯣꯁꯄꯤꯇꯥꯜ ꯆꯠꯀꯅꯤ ꯍꯥꯏꯗꯥꯏꯅꯦ ꯄꯥꯕꯣ ꯑꯩ ꯆꯥꯛ ꯑꯃꯨꯛꯇ ꯊꯣꯡꯅꯕ ꯇꯧꯔꯨꯒꯦ ꯑꯃꯨꯛ ꯊꯦꯡꯈꯤꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯔꯩ ꯀꯤꯆꯟ ꯑꯗꯣꯝꯗ ꯂꯥꯛꯏ ꯃꯌꯥꯏ ꯀꯥ ꯌꯧꯔꯛꯄꯗꯨꯗ ꯃꯁꯥꯒꯤ ꯐꯣꯟꯗꯨ ꯀꯥꯎꯔꯦ ꯍꯥꯏꯗꯨꯅ ꯇꯍꯥ ꯇꯍꯥ ꯑꯃꯨꯛ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯂꯛꯏ ꯅꯨꯔꯩ ꯐꯃꯨꯡ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯐꯣꯟꯗꯨ ꯇꯥꯞ ꯂꯧꯏ ꯑꯗꯨꯒ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯄꯨꯡꯗꯨ 9 ꯇꯥꯔꯝꯒꯗꯧꯔꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯥꯖꯗꯅ ꯉꯔꯥꯡꯗꯒꯤ ꯃꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯄꯨꯋꯥꯡꯕ ꯃꯥꯒꯤ ꯀꯣꯜꯗꯨ ꯂꯥꯛꯏ ꯇꯁꯦꯡꯅ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯂꯥꯛꯂꯤꯕ ꯀꯣꯜ ꯑꯗꯨꯗ ꯁꯣꯜꯂꯤ ꯃꯥꯁꯨ ꯑꯁꯨꯝꯅ ꯑꯩꯃ ꯂꯥꯛꯏ ꯀꯣꯜꯁꯦ ꯑꯩꯕꯨ ꯀꯩ ꯈꯨꯝꯗꯣꯏꯅꯣ ꯇꯧꯏꯁꯤꯕꯣ ꯑꯁ ꯑꯩ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯍꯣꯏꯃ ꯃꯤꯍꯨꯜꯒꯁꯦ ꯇꯤꯡ ꯇꯤꯡ ꯆꯣꯡꯉꯤ ꯃꯤ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯈꯠ ꯄꯥꯈꯠ ꯂꯥꯛꯂꯤꯕ ꯀꯣꯜ ꯑꯗꯨ ꯔꯤꯁꯤꯞ ꯇꯧꯔꯝꯃꯤ ꯐꯣꯟ ꯑꯗꯨꯗꯒꯤ ꯄꯨꯋꯥꯡꯕ ꯇꯞꯅ ꯅꯨꯔꯩ ꯅꯠꯇ꯭ꯔꯣ ꯑꯩꯅꯤ ꯄꯨꯋꯥꯡꯕꯅꯤ ꯊꯀꯠꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯨꯝꯅ ꯉꯥꯡꯂꯛꯄꯗꯨꯗ ꯀꯔꯤ ꯈꯨꯝꯒꯅꯤ ꯈꯨꯝꯐꯝ ꯈꯪꯗ ꯅꯨꯔꯩꯗꯨ ꯂꯩ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯃꯗꯤ ꯐꯣꯟ ꯑꯗꯨꯗꯒꯤ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯒ ꯃꯉꯣꯟꯗ ꯆꯪꯗꯦ ꯃꯪꯗꯨꯅ ꯇꯨꯃꯤꯟ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ